ngarang ahing nongyaida Kumaon regiment gi personnel singna kumbi AC amasung thanga AC gi lonaba mafam amadagi kuki narco terrorist singna maitei khun singda landarakpadagi ngakthoknaba leiba khun ngakpa volunteer 13 makoina sizinaba tongan ba nongmai 13 amadi gypsy ani phagat khibadagi manipur da thokriba lal loidri fawba khulai sing phagat pe yaroi haidra maikei adomge masing yamlaba miyamna kumbi police station da thomjinkhre haukiba chahi ki me ahumdagi hauduna tinkukina jo narco terrorist amade militant sing na maitei furupta afaba makhal gi khuchu khulai sing sizinaduna landarakpada masa ngakthok janaba leijariba khungakpa singbu phajin punsinbada natana makoina paiba khuchu khulai sing central force singa phagalakpa haibasi lamdam asidagi maitei furupu maru phangna muthatnaba honabada central force singna yaure haibani Fazin kiba khulai sing miyam da sinagadabani haiduna ngasi manipur gi mafum kayadagi lakpa miyam na kumbi police station gi mamangda central force singa gi marakta akan mamong da muknaba thoglakpadagi central force singna miyam marakta inna round kayarak blank fire tawkhe loinana ahen ba central force singi casper gari kaya mafum aduda thomjil laktuna miyam na lambi thatlibado namkhaiduna chataba honakhe Army personnel singna ka henba thawong kaya chatharakpada nupi kaya asokapan nangkhi haire thodok adugi paw hek phangbaga khudakte Bisnupur district police ki SP KSS Ravi Kumar amade thanga AC gi MLA T Robindro mafam adu laktuna leiriba phibam yengsinkhe Saurba miyamga police amasung MLA ga wari sanaduna miyamgi irang nemthanaba kanna honakhi adubo nupi singna khungakpa singi khulai sing handokadabani handoktrabadi hena kanba khongjang sangsingani haina acheba phire phongdokhe kaina thangda security force singna phajin khiba nongmai sing adu Bisnupur district ki SP office ta sinagani haina yanaduna miyamgi irang khara nemthakhe Miyam amasung Bisnupur district ki media person singna SP ki office ta khulai sing sinaba ngaiduna leirabasu security force ki personnel sing lakhide Madugi mahutta Imphal West SP da sinargani haiduna Imphal lom da charkhi haire nungthil pung ani makhai khara helakbada security force ki Casper gari Nepal Imphal West district police ki SP ki office manakta laktuna khamjin badagi lambi da ka hena chilhan ki haina commuter singna nungaitaba phongdok rakhe amrom danga sigi kumbi gi thodok aduga mari leinena social activist jaya khangem bamna phongdorakpada Chingdana lo chatnadaba immigrant kuki militant singna phongna khulai paiduna chatpa yahanbata natana tampakta kumtharaktuna maitai da nongmai amade bom kapsin ba yahanba aduga tamda khungak chariba icha isu singbuna pha punaba honarakpa ase yaningde lamdam asta lo chatna hange hairabadi ching amade tam chap manana yengbiyo michang mikhai naiba thawong khudakta lepiyo Kuki na maitei singbu faraga mangak kaktuna hatpa kaya thokliba asina CBI amadi NIA na makoi gi mathakta action karimeta laukhatriba karigino maitei furup asi India gi citizen natrabara haina India lengakta hanglakle Akoi huji kuki singna akoi se round of salaga thamme akoi gi chingya tamya khuding makse kuki gi bunker loina mak sakhre aduna akoi maitai singse mi pairaga leiba matamne sida akoi gi khungakpa singna sathok chasin tawba matamda tanaraga khulai munnanaba phananaba central government na tharakpa army singsina tawriba thawongse akoi mama oibi akoi na tasengna yaningde akoi gi khungakpa singsida khulai amata yaudana karam haina lan thengnagani mama oiba machan oiba mache oiba akoi sibu karam haina makhoina ngakadawri makoi dagi khulai mullaga lairagadi kuki gi saita lairiba illegal migrant singsigida pairiba khulai singsidi karigi munbirabano akoi mama singna ngasi babada hingba ngamnibase khunna liba isa singsina kanbirakpadagi laijabane akoi gi isa sing lairik tamduna laijagadaba sanaduna laijagadaba mama mapa oiba singda kezadana laijagadaba isa mayam singase ngasigi lanjina maram oiraga isa singse loina manghanbirabane isa singasigi maraiba kari oigadoribano khangbanate sidaso amuk maitai de onjalaga tamdana lo laiba singdana lo laitaba masigi thabakse aikoi sunya yaninde aduga ngarangi thaudokchida aikoi gi khungakpa isa sing Indian army singna tanarapadagi makoi khulai hundo amaga chengiba khulai singse makhoina lawsilibase kumbi police ta sinani haiba pau tabadagi aikoi kumbi police ta laksabani adubu hojik kumbi police ta gi Bisempur da amuk
ꯄꯨꯒꯅꯤ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯗꯤ ꯃꯃꯥ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯂꯥꯟ ꯃꯇꯝꯅꯤ ꯑꯩꯈꯣꯏ ꯂꯥꯟꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯊꯕꯥꯛ ꯌꯣꯟꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯑꯩ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯗ ꯍꯪꯖꯒꯦ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯛꯇꯅ ꯍꯥꯠꯂꯤꯕꯁꯤꯡꯁꯦ ꯁꯤꯕꯤꯑꯥꯏꯅ NIAꯅ ꯀꯔꯤ ꯊꯧꯔꯝ ꯆꯠꯊꯕꯤꯈ꯭ꯔꯒꯦ ꯑꯩꯈꯣꯏꯗ ꯄ꯭ꯔꯨꯐ ꯄ꯭ꯔꯃꯥꯟ ꯄꯤꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯛꯇꯨꯅ ꯍꯥꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯒ ꯀꯨꯀꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯋꯥꯕ ꯄꯤꯕꯒꯤ ꯊꯕꯛꯁꯦ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯗꯒꯤ ꯈꯨꯠꯂꯥꯏ ꯃꯨꯟꯕꯤꯔꯒ ꯀꯨꯀꯤꯅ ꯑꯩꯈꯣꯏꯕꯨ ꯀꯥꯞꯄꯒ ꯍꯥꯠꯍꯟꯕꯤꯒꯗꯕ ꯑꯣꯏꯔꯒꯗꯤ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯁꯨ ꯊꯣꯛꯄꯤꯔꯛꯂꯣ ꯃꯃꯥ ꯑꯩꯈꯣꯏꯁꯨ ꯌꯥꯖꯔꯒꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯠꯄꯤꯌꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯦꯗꯤꯌꯥꯗ ꯊꯝꯖꯒꯦ ꯀꯨꯝꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯩ ꯑꯆꯥꯄꯣꯠ ꯏꯃꯥ ꯏꯕꯦꯟꯒꯤ ꯑꯆꯥꯄꯣꯠ ꯌꯦꯟꯅ ꯂꯥꯛꯄꯅꯦꯕ ꯌꯣꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯆꯪꯀꯥꯟꯗ ꯁꯤꯐꯥꯏꯁꯦ ꯃꯣꯏ 2-3ꯗꯤ ꯊꯣꯔꯛꯑꯦ ꯑꯗꯨꯒ ꯀꯩꯝꯇ ꯍꯥꯏꯗꯦ ꯈꯨꯗꯥꯡꯁꯦ ꯂꯣꯏ ꯂꯩꯊꯦꯛꯑ ꯊꯝꯃꯝꯃꯦ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦꯗ ꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯅꯨꯄꯤꯗ ꯃꯣꯏꯅ ꯈꯨꯠ ꯊꯥꯔꯤꯁꯦ ꯀꯩꯒꯤꯅꯣꯕꯁꯦ ꯀꯩꯝꯇ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯉꯣꯟꯗ ꯀꯩꯝ ꯇꯧꯕꯁꯨ ꯅꯠꯇꯦ ꯁꯤ ꯈꯨꯗꯛꯇ FIR ꯄꯥꯟꯕꯤꯌꯣꯕꯁꯦ ꯈꯨꯗꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯣꯕ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯃꯔꯝ ꯀꯩꯒꯤꯅꯣꯕ ꯃꯔꯝ ꯄꯤꯌꯣꯕꯁꯦ